Sini aina telepon terjemah kerti kare, baik mahum tiga betul dah, isi jadi kombi, bu saya pilih nama production. Kombi ba isor bu kurum jari, matang da punna mabu se ayang na kurum jari, nasi ayang agi inau hem chandra nasi gumba pangsalaman lay, sidai da saireng tiba yaubi yu haina takbi ra pa yam na nungai je punsi ki ju aham bani. Kari sukhang jade haiju haijade aina ngasi pathok jagadoriba sairengi maming raihore aidi innaba ngamdare matam kaubi lairembi nanggiu kaifadraba khongchatti amam angangi khongchatni thasi thaningi khongchatni ningtham kalengi khongchatni aina palem imagi bibuk nungda lairingaidagi matam kaubi lairembi Nanggi kaifadraba khongchatpu inajarakpani ayuk nungthin numidang ngarang ngasi hayeng haiduna chayon kaya haukhari thasing kaya lan khari chahi kaya tungoinaramle ahan matam oirole khutta chaisu paiduna nanggi khongchatpu innaba khongse thangba ngamlaktare wari sorasu puba ngamlaktare Taurang phakta hitlage ngasidi lepa tare natung innaba salu kaifadraba khongchatni nangidi innariba kanagi su wabidabana khamba phaba yadana matam kobi lairembi nangi kaifadraba khongchatni leihore innaba ngamdare punnamakpu khuramjani Thank you.